Manipur gi irang asi phurup ani gi marakta thokpane terrorism amadi dharamaga mari lainade CM Sindoklaga Kari reaction Lakkani Haibadusu Khanthadaba Yade Amit Shah Pawasi Kangleipaki Maira Pausi dagi Laukhatchabane Manipur da thokliba tha taraga mapan lom sujilaglaba Kanglup ani gi sathiraba lanasi Bharat laingang loisinaba honabagi mahutta Mamang thaki puwariga changdamna duna lan loisinba matam sangkhigani haibada natana lan asi illegal immigrants sing amade narco terrorists sing na thoganba irang ni haina phongdokluraga haujingna ethnic class ni haina Union Home Minister Amit Shah na on duna wangang ba haurakle Manipur da thogliba lan asi phurup ani gi marakta thokpane masida terrorism amadi dharmaga mari lainade haina Union Home Minister na phongdokre wapam asi ngarang agenda Aastak 2024 haiba program amada India Today ki journalist Rahul Kanwal na lawba interview aduda Home Minister Amit Shah bu Sardar Patel ga sangdam nakibaga loinana mahak yamna sakti laiba Home Minister ni haina singthake adumaku numit chatruk hena chatharagliba Manipur gi lan asi laksin ba karigi ngamdribano haina hangkiba wahangi paukhumda Union Home Minister Amit Shah na paukhum pikhibade Manipur da thogliba irang asi ethnic class ne mamang thakta phurup ani gi marakta thokiba irang singdasu waroisin purakbada matam sangna change Chahi ahumdagi hena sangkhiba ngaktani adubu haujik Manipur da thogliba irang asi mahausagi phibamda hanjinba haurakle adubu Manipur da thogliba irang asi opposition gi kangbuna parliament ta puthoktuna ka hena irang hawanaba maram ama wehelle haina su phongdokhe Manipur da thogliba kanglup ani gi sathiba lan asi Manipur gi chief minister asi sindoklavade kanglup ani gi marakta tangtaba ma purakpa ngamgani miyamna hainare aduga karigidamakta Bharat laingangna chief minister sindoktana thamlibasi karigino haina hangkhiba wahangi paukhumda Union Home Minister Amit Shah na phongdokhibade chief minister sinba haibasidi party gi oiba warepne chief minister sindoklaga madugi kari reaction Lakkani Haibadusu Khanthadaba Yade chief minister Biren Sindoklaga irang asi nemtharakani haibagi thajaba leite adumakbo Bharat laingangna mungnariba kanglup animakka wari sanaduna tungkoiba waroisin ama purangnaba yamna kanna honare Sungsoi soidana waroisin purakpa ngamgani haibagi thajaba lai